आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी। प्रधानमंत्री नरेंद्र मोदी नंगसी छत्तीसगढ़ विधानसभा कॉम्प्लेक्स मनुंगदा विधानसभा की अनौबा बिल्डिंग संगाख्रे अमसोंग हानगी प्रधानमंत्री अमदी भारत रत्न एवार्डी अटल बिहारी वाजपेयी की मितम माइखुम हांगदोख्रे। थोरमदुदा प्रधानमंत्री नहाय लेबाक सिनब थुंगबदा मखोय मखोयगी चनबीसिंग अदुना ngaktuna amadi kahendana chakhotpagi lambida manglumna changsilli masina leibak asigi chakhot thaurangi lawrakpa warip khudingmakta achoba thodang yari Sri Modi na hai Chhattisgarh gi anoba Vidhan Sabha building asina Ganatantra gi makhonggumna leple mafam asitagi lawrakpa warip singna Chhattisgarh bu manglumda chatnabagi lambi semlagani प्रधानमंत्री ना नबराईपुर ब्रह्मकुमारी सिंह शांति शिखर सु संगाख्रे संगाब की थौरम श्री मोदी ना हाय मसीना लेबाग असिगी चाखोटपगी लमदा राज्य सिबु हेना मांगजिल थानबा ngamlagani ब्रह्मकुमारी गुंबा लुपमना लेबाग असिगी मियामगी दमक कथोकपगा लोइनना थबक थौरम कया पांगथोकले मसीगी ममांगदा प्रधानमंत्री ना नबराईपुर लेबा श्री सत्य साई संजीवनी हॉस्पिटल दसु चटकी मफम अदुदा अंगांगसिंगा हकथेंगना उनकी ngaksel मंत्री राजनाथ सिंह ना हाइरी भारत ना ngaksel gi lamda tengbang pinabada ASEAN amasung plus lebak sing ama pungoina santi stability amasung capacity ki building da mideng thamli Sri Singh na hai ADMM plus asi Bharat ki Act East policy amasung Indo Pacific mideng bu hena pak sahon badama roiba thaudang lawri tarani thoishuba ASEAN Defense Ministers meeting plus ADMM plus ta saruk yaraduna mantri na hai Indo Pacific security vision asina ngaksel gi lamda tengbang pinaba sel thumda chakhotpa technology amasung human resource advancement da hena tengbang nare Bharat na matam chupada hiram khudingmakta santi da yumpham oiduna lakli Civil Aviation Mantri Ram Mohan Naidu na ngasi Nai Delhi da Uran Bhavan da Crash Center mahangdokre thoramadu da mantri na hai thorang asina thabak tobu nupi sing de hena khudong chaba piduna masa masa gi thabak topam sing da nungai na thabak tobu ngamlagani Crash Center sta tha taruk tagi tha Sahi taruk phawbugi angangsing thambagi khudong chaba piri mafam asida angangsingbu machoiba chinjak pijabaga loinana laik laisu takpi tambigani Crash Center asi Special Campaign 5.0 gi makhada mantraloy asina hudokpani Humbutra Tares Suba Information and Public Relation Day Rajigi Directorate of Information and Public Relation sinduna Imphal gi DIPR office ta pangthokre thormadu wangangba DIPR gi director ngangom utam na hai Naha sing the media gi lamda DIPR na khangan bangamli social media lana sizinaba thingnaba DIPR na achobo thodang lori bibagasna tongan ba thoram kaya pangthoktuna matam gi oiba kanagadaba wafam singju miyamda khanghali School Fair and English Olympiad exam haiba numit nini gi chathagadaba mahiroi sing gi career counseling gi thoram ma ngasidagi Imphal gi City Convention Center da hokre Thormasda mapalamdagi lakpa tongan ba institution singi miu sing saruk yaduna rajasta leriba mahiroi singi makha taba mahima sing tamnabagi damak tengbangli All Kha Kanglai Students Union na sinduna manga suba apunba sing tam ningol chakaubugi thoram ama ngasi Central Public Hall YM High School Campus Kakching da pangthokre thoramasi da Kakching gi akoibada leiba ching amasung tamgi ningol sing saruk yaki Rajkumar Arora Defense Service ki Financial Advisor oina ngasidagi thaupure magasi Indian Defense Account Service ki 1950 base ki officer ni mag masigi mamangda Controller General of Defense Account ki thapak pairam ki Defense Account Vibhag ki tongan ba kaman amasung field officing da Integrated Financial Advisor oina ju mag thabak tawram ki Sri Arora Accounting Audit Budgeting amasung Personal Management gi lamda khang hairaba mioi amani Telangana gi Mukhyamantri A Revan Reddy na Cyclone Montana maram moduna rajya du lekhidraba miui singi imung manungda lupa lak manga gi khetripon piragani hana lauthokre ising na thumjin khriba yum singi imung manungda su lupa lising tara manga piragani hairi Mukhyamantri Revan Reddy na Warangal amasung Hasnabad Vidhan Sabha Kendra singda nongthaktagi isangno sokalaba mafam singa du yengsinkhre madugi tungda official singa mifam amasu pangthokre Kanghoduna akanba nong churakpadigi miyamda sauna awaba nangki Rajya dugi karmachari sing lagliba numit tara mangani dik phawba suti lawbada athingba tamkre Bharana antiretroviral drug Fiji da thakre mafam adugi haksel gi thabak thoram sing da tengbang nabagi damak drug sing asi Fiji da thakibani mapal thoram mantraloina social media da thagap warolama da hai
ꯚꯥꯔꯠꯅ ꯃꯇꯝ ꯄꯨꯝꯕꯗ ꯐꯤꯖꯤꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯇꯦꯡꯕꯥꯡꯒꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯚꯥꯔꯠꯅ ꯄꯤꯕ ꯌꯥꯕ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ